आकाशवाणी इम्फाल वाहेंगबम राजेश पाव पाजरी मणिपुर हौखिबा नुमित खरनी असिदा कोविड-19 पॉजिटिव ओइबा केस अमत थेंगनखिदे हौजिक मणिपुर कोविड की एक्टिव केस अमत लैत्रे ngasi इम्फाल वेस्ट जिला दगी पुन्ना सैंपल मरी टेस्ट तौकी अदुमोइनम पॉजिटिव ओइबा केस याउकिदे जून थादगी हौना राज्यस्थ पुन्ना सैंपल लिसिंग अमा चतुर कुंथ्रा मरी टेस्ट तौबदा मियोय चहुम हुंफु मातोय पॉजिटिव ओइबा थेंगनखिबने होम आइसोलेशन द लैरंबा मियोय अमा ngasi नाबा फदना डिस्चार्ज तौकिबगा लोइना हौजि फावबदा नाबा फबा अपुनबा मिसिंग चहुम हुंफु मातोय सुक्रे Assam Rifles Sinduna Kanglatombi Laiba Assam Rifles Colony gi Community Hall da ex servicemen amasung bir nari singi oiba khananaba mipamama pangtokre All Manipur Gorkha ex servicemen association ga loinana sinba thoram aduda mafam kyadagi lakba ex servicemen amasung bir nari sing saruk yaki Manipur da hayeng kuntra mari suba Manipuri language numit pangtok lagani Mapunga Thauram Manipuri Language Day State Level Celebration Committee na Raijagi Art and Culture Bibak amasung Directorate of Language Planning and Implementation Manipur ga punna sinduna Palace Compound Imphal da laiba Manipur State Film Development Society ge auditorium da pangthokani Thauram da Kendra gi Hanagi Mantri Dr. R.K. Ranjan Singh Professor Maijinglong Kamchon Hanagi Lok Sabha Sadasya Dr. T.S. Maina amasung Hanagi Mantri Dr. M. Narasingh saruk yagani Haukiba Tataru Astai Election Commission Lebak Asigi electoral process hena Fganaba Amadi Achumba Lambida Puraknaba Taurang Kea Paikali. Zero Lamada Election Commission High Taurangasi stakeholders singa Kusamaduna electoral system sing Chumtona Bohonaba technology sinaba both Tadaba Lahanba electoral roll da Achumba Muikak Yohanabagidamak Matam Changna Tabaka Marum Paikali. Commission High Mathau Togdraba Register Toraba Sakangriba Rasniti Do Sing Maming Kakatpa Mikhalgi Matamda Polling Station Sing Sada Sama Webcasting Toba Bihar Akanaba Intensive Revision Pangtokpa Rasniti Do Sing na Kalakpa Boot Level Agent Sing Training Piba Boot Level Officer Sing Amasung Supervisor Sing Training Piba Gitabak Leptana Chathari China gi Mapan Thoram Mantri Wang Yi Nangasi Pradhan Mantri Narendra Modi ga unakre Unaba aduda Pradhan Mantri na lebak anigi ngangkhai paringda Shanti amasung nungsi chanan laiminabagi wafam sing pukhatki Mamang sahida Kazangda Rashtrapati Xi Jinping ga unakraba matung lebak anigi marakta khumang yangna changsinba ngamle haina Pradhan Mantri na phongdongki Rashtrapati Xi Jinping na Pradhan Mantri po SCO mifamda saruk yanaba baton torokiba adubu thagatpa phongdokpaga loinana mifam aduda soidana maki saruk yagani haina Pradhan Mantri Narendra Modi na phongdokki National Security Advisor Ajit Doval na baton tobudagi China gi mapan thoram Mantri Wang Yi numinini gi Bharat khongsuta ngarang Nai Delhi da thunglakibani Bharat amasung China gi marakta ngangkhai gi matangda Special Representative Dialogue on Boundary Questions ki kunmari suba round da saruk yabaga loinana mahana kendra gi mapan thoram Mantri Dr. S. Jaishankar ga su unaki Bihar da hojik chathariba akhanaba electoral roll gi intensive revision gi matangda sangsaki sabha animaki mifam hanjin charangnaba thoki sabagi mifam nomugi oina yaithoktrigai mamangda lok sabagi mifam ngasi nomugi oina ahumlak amasung rajya sabagi na amurak yaithoki ahumlak yaitholurba matung nungthil pung mari taba matamda lok sabagi mifam amuk anna phambada birodhi dol gi sadasya singna Bihar gi electoral roll gi matangda kholaw kamarum lauduna sabagi weltamna changsilakhi Sarang na bamarakta Sabhana Indian Institute of Management Amendment Bill lising ani kunmanga pass toki. Bill asi pass torba matung adaksana sabagi mifam asi nomugi oina yaithoki. Sama kuntra mari suba Indian Oil Duran Cup ki ahanba semi-final da hojik Shillong gi Jawaharlal Nehru Stadium da Shillong Lajong FC amasung North East United sanari. Hojik haki mamang apiba matam minute marfudra sa papawada North East United na Panjal Amasinoda Mangzil Thari injury time gi minute taruk haptuna sanari North East United ke amatangarba Panjal adu kuntra taruk suba minute ta langna sankibani ani suba semi final match amada hayeng Kolkata gi Vivekananda Yuva Bharati Kirirangan Stadium da Diamond Harbour FC ga Imami East Bengal FC ga sanagani match numit pung tarit taba matamda haugani final match na tha asigi kulum doida sanagani Paulo Jare